ai samak Eureka Academy Thaunaujamgi principal oijabani ngasi asi Anand Salam haiba misak amagi Facebook account da angang amabu tamthina phubire haibagi video ma thagalaktana lebak miyam da viral satliba sigi matang da ai sagi oiba sengdok warol kharadang lebak miyam da thamjage haukiba tang kuntaret thangjanumit July gi tang kuntaret thangjanumit asida aikhoigi school suti tharakpa matamda pung ama adwai muk tarakpa matam sida school gate ki manakta angang sing punanabagidama khamduna lariba winger singi marumda mangal hariba misak asina mamanaba amabu ai mamingdi panjararoige yam tamthina phubagi thodok amakhak thoki aduga pung amaga minute tara swaida oigani hujiki mangalna phubiraba mamanabajiga atopa mamanaba mari manga amana laaga aigi office ta mabu phubire mangalna mabu phubire haidana complaint tawrarai aina khudakta mangaldu leibra haidana khogi security sing thadoktuna yenghanbada mangaldu chatkirame adagidi aina thunabadubu uhauba amadi makhoigi class ki mamanabasing aina wahang bahong tawduna chathajabada thigatjabada aina confirm oibaji mangal hariba misak asina mamanabajibu tamthina thabakta kawba mamaida thinba tawi aduga mamanabajina di mangonda khut sunghan hande akoibada leriba mamanabajina khamtokpa khotpada mangalna ngamdana mamanabajibu hanjin phubibani habajinadi aina khangma ngamle sengna numisida mamanabajigi thabakta khungup maram taba mamanabajigi pisumda maida pomba mangalna thinbagi ai samak mayek sengna ujahui adubu aigi chamba wakhalona madu ai camera lawba khotpadi tahu banate khudakta aina aikoigi security personnel jing sizinaraga mangalna lei hariba boarding asida mangalbu puraknabagidamakta thabani aduba aikoigi security personnel sing aduna boarding adu yoruba kandadi mangaldi hanana boarding adudagi chatkiramle mayumda lerame elangkha bokpida mayumda ma adum lerame sumaina tawnaringaida pung ani henjale mangalna phubire hariba angang asidi arapada wingerna hangigadobani thengjal abanina aina angang jingduda noisu kaim waru kanum kaimta kirunu ai phajana dum wari tawge mangal hoidaju noisu kaim kiganu ngasigidi chalo hayeng mande numita ai phajana wari du tawbirage hairaga angang jingdu thadokre mangal bu soina makhata na thirudre mande numita gyan tan wari sanarage haidana thangjigidi adumai tawdana ai adum matang duda loisille matang asida ina haijeningbadi malemgi babana ananna masaji mangalgi baba haigadaba mangalgi babana ananna masaji school gi boarding da leirambagi wafam moina panbi mangaldi aikhoigi school gi boarding da sunglei leiramde amasung aikhoigi school gi boarding authority da aikhoigi school gi authority da mangalgi parents singa magi sor honba nungai tabagi magi hakchang gi problem gi matang da wari tawgiba lei haidana panbiri basinga dusu karigumba amatta leite haina leibak miyam da ina thamjage sengna mapazina angang ji school gi boarding da leirami haibagi wafam ama thambiri bazimadi aita sengna nungaite mapa amoina angang jina leiramba boarding
masak khangdaba karaida lerambano haibasi khangamdabase simadei tasengna angakpa poi aina leibak miyam mangda aina maru aina thamjaningbadi angang duda tariba dappham angang duda aina phuruba madugidamaktadi ai thamoi sengna nungaijade even leibak miyamda ai lale haiba wafam adu ai thamjage adubu tobutadi ningthaukaaba numisida first period loirakbasida aina mangalji aigi kaada kausillaga hangmani karigino nangna namanaba khutsu sungan hanjadabaduda nangna kaudana thinnana tawrido haina ina hangba kansida mangalna tonganba mawung amada dramatize tawraga mangal hariba ngangsina tonganba mawung amada mamanabasina mangonda yam aphawbra nang siningbra nang phudatlura haibana singba akan mawungda wa ngangbagi ama tawrakpa haitare adubu aina thijinba matamdadi adugumbadu sunga ngangide haiba sima aina khangma ngami adubu mangalna adumaina mana phurubadugi mamanabadu phurubadudagidi thaidokpa yananaba haidana mamanabaduna oina mangonda khatnaba horakpadawna amasung akanbu hai haibadawna sum tawbaduda aina mangonda nang adu haiganu namanabasingda iwari loi sarabani namanabadu khutsuan hande namanabaduna adumaina haiba natte nakhoinigi marakta kitang ningai sangdanaba kharabudi lei adubu phana leirasu faminariba namanaba class amatada taminariba namanabadubu nangna kaudana thindana tawbadubu nangi thamoidubu karambano nang namanabadubu nungsiba khangdabra haidana aina khara ngang seidana tawi adugi matangduda aina seina set mari mangarak mananganuda phurui aina phuriba seidusu sigi sei masasina ni mayam sigi sei masasi phit ani sangde sei masasina ni aina phudusu aduda adumaina phubaduda angang dugi masadu athotpa oibanina dappham khara tagiba sengna ai nuaite ai thamoidasu madugi chaina du phaudaba nate seng ai sei 10 suna monda furamoi hoi dhappudi tawi aina mit sangtoktana dhap tawi khara kannaga thage toksindana angang du kitang kinana baidana adigi machinwan thugai haiba mangaksamda kaino tawi haiba aduna singbadu ai monda sungfu phugiba leite sumna chaina nanana khotana monda dhap nung tawba khotba aduguma khara khaktani simban dusu numai tawbada aigi sajai gi matonjina kitang khet khiwagi ni simban da phuru kholba karimta legidabani aigi thamoina mangal dubu kamai tarugo semthokadage haiba galoina na ai monda tawbani mangonda kinaba ai tawbani mangal du da aina nungsidadana atamnana phurage khanna tawgiba nate thamoi sengna lebak mayam mangai haijiri angang du kamai tor semjige kamai tor sumthoksige kihanjige mana mamanabada yamna wild oribadu kamai tor gyan tahanjige haiba aigi haijabi mawongda sumtoktona khotana tawraga ai tawgibani mangonda hetta mabu narasanu tawrasanu haidana ai phubadi ai soi ogide haidana ai lebak mayamda thamoi sengai haijage amukasu hanna mangonda aina phuruba mangonda aina dapham tahaluba adugidamakta di ai tasengna nungaijade ai sei 10 suna mangonda phugiba nate ana miyamnasu adugidamakta di ai bu ngakpiyu ai matungda khare hena section badu ai tawnaba honajage aduga amana angang akoi satra isajina mu aina mangonda kuki mali kuki marakta noigumasi changjalaga lan yauribani haibana singba aina sungai haigidaba wafam angang masamangna hairakbasimadi ai tasengna ngakpa phawi
aina thamkiba wafamdi namanaba phaminariba luna tinariba duda nangna kawba ngamiba namanaba duna khut halakpasu nataba moda thinjenba ngamiba nangi thamoi dubu minungsi haba dubu khangdabro adu kyamna nasadu wild ori dubu kamai tobano singna kuki jingna minungsi khangdana hojik tawriba lanse sigumbani nang toidu nangi thamoi do yam wild oi male minungsi khangmande haidana aina mangonda magi crazy magi cruelty do kitang semdok ningbadagi sugumba wahi ama ani thambani aduga yam henjinba mawongda angang sina haira izi angang masana tasengna aingonda warowdana semjal sanjalaga hairibra natraga kanagumba amagi thawil sina hairibra angang masana hairiba wafamjimadi kuki gi matangda pallibajimadi pura taiwanaba ama oire minungsi khangmande kuki gumbagi wakhalon ama nangonda yauriba semdo u haiba points matang aina kitang palluba madugidamaktasu mayamna ngakpiyu angang asi yam kuina nungsa marakta lephalli haibagi matangdo maga ai panjaramge angang zena kauksinbaji pung first period habedi pung taraga min nifu manga da first period loi adugi matung da ngang si kauksin bani aduga ngang si ai ga wahang pahong kharasu taunari ni adugi matung da ai chapcha bade khangje re pung trama thoi matung di compulsory oiramani aduda aina maji nungsa da lephalli aina mangonda phuri ji wahang pahong tobo matang ngasai aduda sai mari manga phubadu khoktani aduga nungsada aina pung tarama thoigi matung do soidana oigani nungsada maji lephalli aduga ekhoi gi resesi pung baroga meni nifu manga dani reses loraba matung pung amma swaijida aina angang si kausillaga berenda da urumda lephanbani mayamna adum nungsada lephalli habado aduna te perat ahum gumbadi ma nungsada lephalli adagidi ai angang du berenda da kausillaga lephanbani aina su marak marak da thu ga yengi angang du gi condition do sigi matang simaga aduga berenda da pung ama dwai da gi lepak paduna khoigi last period si pung ahum ga minute tara da loibani pung ahum tadringai mamangda maze na kaushali pung ani ga minute nifu manga dwai da maze na kaushali aigi ka da kaushali aigi computer mamangda punna leiminai aduga magi babada moi imada pina na ba sithi ama aiga loinana aina computer da type torga mangwanda hangaga magi mapa maming class roll number hangaga mogi babada pina na ba sithi ama namin nei aduna aina haijeningi di mana berenda da lepaduju last period loi phonate last period ki period tangkhai doi dagi di aiga maga ka da changmin naraga sithi iminei mangwanda hanga aina sithi ijei moigi parents singda aina pina na baidana igiba sithi do ai mayam da ai camera gi mangda ucharke sini mayam angang du mayum da hankiba matamda aina sithi ji piraga aina haigibaje sithi ji no ima baba da piu ko aduga hayeng pung 10 makhai da no ima baba ga noi ga lakminnaga dawni haidana tawkibani hayeng haibadi aina tang 3 da pibani sorry tang 9 da pibani ada hayeng haibadi ngasi tang 3 joi doini ngasi ji lakminau haidana pung 10 makhai da lakminau haidana ai sithi jibau iragai moi da pigibani adu pung 10 makhai da ngasi pung 10 makhai ji da moi ji laktabadagi aina mapa da phone tawsile moi gi mapa da
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯗꯒꯤ ꯑꯦꯗꯃꯤꯁꯟ ꯔꯦꯀꯣꯔꯗꯇꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯌꯦꯡꯉꯒ ꯃꯣꯏꯒꯤ ꯕꯕꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ